ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯗꯨꯅ ꯀꯩꯒꯤ ꯃꯀꯣꯟ ꯌꯧꯔꯛꯂꯦ꯫ ꯀꯩꯒ ꯌꯣꯡꯒ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯂꯝꯍꯨꯏꯅ ꯈꯜꯂꯤ, ꯍꯩ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ꯫ ꯍꯩꯁ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯏꯁꯩ ꯁꯛꯂꯛꯂꯦ꯫ ꯈꯨꯔꯥꯏꯅ ꯈꯨꯟꯐꯝꯂꯦꯟ ꯁꯦꯡꯂꯩꯅ ꯋꯥꯏꯅꯨꯗ ꯂꯝꯂꯦꯟꯅ ꯑꯋꯣꯡꯒꯩꯗꯨꯗ ꯂꯥꯞꯈ꯭ꯔꯕ ꯊꯋꯥꯏꯅ ꯊꯝꯈꯤꯕ ꯂꯥꯞꯈ꯭ꯔꯕ ꯊꯋꯥꯏꯅ ꯊꯝꯈꯤꯕ ꯑꯍꯤꯡꯅꯒ ꯇꯟꯗꯟꯕꯨ ꯑꯣꯏꯗꯨꯅ ꯅꯨꯡꯊꯤꯟꯅ ꯁꯦꯛꯂꯥꯕꯨ ꯑꯣꯏꯗꯨꯅ ꯄꯥꯏꯕꯤꯔꯛꯂꯣ ꯄꯥꯏꯕꯤꯔꯛꯂꯣꯒꯕ ꯄꯥꯝꯃꯨꯕ꯫ ꯂꯝꯍꯨꯏ ꯂꯥꯕꯒꯤ ꯏꯁꯩ ꯃꯇꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯏꯁꯩ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯀꯩꯒ ꯌꯣꯡꯒ ꯇꯧꯔꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯏꯃꯥꯏꯄꯦꯝꯃ ꯃꯥꯡꯂꯦꯗꯅ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝꯅ, ꯏꯕꯨꯡꯉꯣ ꯗ꯭ꯋꯥꯔꯀꯥꯅꯥꯊ, ꯗ꯭ꯔꯧꯄꯗꯤꯕꯨ ꯗꯨꯁꯥꯁꯟꯅ ꯐꯤ ꯃꯨꯜꯂꯕ ꯀꯥꯟꯗ ꯐꯤ ꯋꯥꯠꯇꯅ ꯄꯤꯗꯨꯅ ꯅꯨꯄꯤꯒꯤ ꯏꯀꯥꯏꯕ ꯉꯥꯛꯄꯤꯈꯤꯕ ꯏꯕꯨꯡꯉꯣꯅꯦ꯫ ꯍꯦ ꯚꯒꯕꯇꯤ ꯀꯂꯤꯃꯥꯏ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯔꯛꯇꯕꯤ ꯁꯨꯝꯕꯅꯤ ꯁꯨꯝꯕꯨ ꯍꯥꯠꯇꯨꯅ ꯂꯩꯌꯥꯝꯕꯨ ꯁꯣꯔꯥꯔꯦꯟ ꯐꯪꯍꯟꯈꯤꯕꯅꯤ꯫ ꯇꯣꯜꯂꯕ ꯂꯝꯍꯨꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯟꯕꯤꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯆꯥ ꯑꯁꯤꯅ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯆꯦꯟꯕ ꯉꯝꯗꯕ ꯃꯔꯝꯗꯒꯤ ꯀꯩꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ꯫ ꯍꯦ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔ, ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯔꯥꯛ ꯍꯤꯡꯁꯥꯕꯤꯕꯨ ꯍꯥꯠꯇꯨꯅ ꯃꯨꯅꯤꯁꯪꯒꯤ ꯂꯥꯏꯅꯤꯡꯕ ꯀꯥꯏꯍꯟꯗꯦ꯫ ꯔꯥꯕꯣꯟꯕꯨ ꯍꯥꯠꯇꯨꯅ ꯂꯩꯌꯥꯝꯕꯨ ꯁ꯭ꯋꯥꯙꯤꯟ ꯄꯤꯈꯤꯕꯅꯤ꯫ ꯅꯅꯥꯏ ꯏꯆꯥꯁꯤꯡꯅ ꯆꯥꯎꯗ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏ ꯀꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯦ꯫ ꯅꯅꯥꯏꯁꯤꯡꯕꯨ ꯀꯟꯕꯤꯌꯨ꯫ ꯃꯥꯏꯒꯩ ꯂꯥꯛꯄ ꯂꯥꯏ ꯅꯤꯄꯥꯟꯃꯛ ꯍꯟꯗꯛꯀꯤ ꯑꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯀꯞꯂꯛꯏ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯒꯣꯔꯆꯟꯗ꯭ꯔ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯖꯣꯒꯥꯏ ꯃꯗꯥꯏꯅꯆꯤꯡꯕ ꯄꯥꯄꯤꯕꯨ ꯎꯗꯥꯔ ꯇꯧꯕꯤꯗꯨꯅ ꯄꯨꯛꯆꯦꯟ ꯐꯍꯟꯈꯤ꯫ ꯍꯟꯗꯛ ꯅꯅꯥꯏ ꯀꯩ ꯑꯁꯤꯕꯨ ꯃꯕꯨꯛ ꯐꯍꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯍꯟꯗꯨꯅ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯃꯈꯟ ꯃꯈꯥ ꯑꯌꯥꯝꯕ ꯇꯦꯡꯊꯥꯗꯨꯅ ꯃꯥꯒꯤ ꯑꯃꯁꯨꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯕꯤꯀꯥꯁ ꯑꯣꯏꯔꯕ ꯂꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩꯗ ꯀꯩꯒ ꯌꯣꯡꯒ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯗꯨ ꯎꯏ꯫ ꯅꯨꯄꯥ ꯃꯆꯥꯒꯤ ꯊꯧꯗꯥꯡ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯍꯩ ꯍꯧꯅꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯍꯥꯃꯣꯝ ꯇꯣꯝꯕꯒ ꯄꯦꯅꯥ ꯐꯥꯡꯅꯒꯗꯧꯔꯤ, ꯆꯥꯛꯇꯨ ꯈꯔ ꯉꯜꯂꯨ ꯍꯥꯏꯔꯒ ꯑꯉꯥꯡ ꯀꯞꯍꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯃꯁꯤꯕꯨ ꯃꯇꯣꯏꯅꯔꯥ ꯍꯥ? ꯏꯁꯩ ꯑꯣꯔꯥꯏꯕ ꯏꯌꯥ ꯍꯦꯛ ꯌꯥꯗꯦꯅꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯈꯨꯝꯂꯛꯏ, ꯍꯥꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ, ꯅꯆꯥ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯄꯣꯛꯂꯒ ꯃꯁꯤꯕꯨ ꯑꯩꯅ ꯀꯞꯍꯟꯕ꯭ꯔꯥ? ꯂꯝꯍꯨꯏ ꯂꯥꯕꯅ, ꯏꯌꯥ ꯃꯆꯤꯟꯕꯨ ꯊꯤꯅ, ꯑꯉꯥꯡꯕꯨ ꯃꯃꯥꯅ ꯌꯥꯅꯕ ꯊꯦꯝꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ, ꯌꯥꯗꯤꯌꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯣꯝ ꯄꯤꯊꯛꯎꯅꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯍꯥꯏꯔꯛꯏ, ꯈꯣꯝꯗꯤ 10ꯔꯛ ꯏꯜꯂꯕꯅꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ, ꯌꯣꯡꯁꯥ ꯀꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯂꯝꯍꯨꯏ ꯇꯦꯡꯒꯣꯟꯅ ꯍꯨꯏꯊꯧ ꯇꯦꯡꯒꯣꯟꯅ ꯄꯣꯠꯌꯦꯡ ꯄꯣꯔꯛꯄꯗꯨ ꯄꯤꯖꯧꯅꯍꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯒꯤ ꯍꯦꯜꯂꯗꯨꯅ ꯉꯁꯥꯏ ꯅꯪꯅ ꯄꯣꯔꯛꯄ ꯀꯩ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯗꯨꯃꯁꯨ ꯄꯤꯔꯕꯅꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯈꯣꯏꯅꯗꯨꯝ ꯍꯦꯟꯅ ꯀꯞꯄꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯅ, ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯂꯝꯍꯨꯏ ꯑꯃꯣꯝꯅ, ꯃꯤꯅ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯗ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯂꯝꯍꯨꯏ ꯇꯣꯡꯖꯥꯎ ꯑꯩꯅ ꯉꯝꯗꯕ ꯄꯣꯠ ꯂꯩꯕ꯭ꯔꯅꯦꯍꯦ? ꯑꯩꯒꯤ ꯃꯔꯨꯞ ꯌꯣꯡꯅꯆꯤꯡꯕ ꯑꯁꯨꯛ ꯐꯥꯎꯔꯕ ꯂꯩꯔꯤꯕꯗꯕꯨ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯀꯩꯅ ꯈꯜꯂꯤ? ꯍꯩ ꯌꯣꯡ ꯑꯁꯤꯁꯨ ꯀꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯇꯥꯏ? ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯗꯤ ꯂꯝꯍꯨꯏꯒꯤ ꯂꯧꯁꯤꯡ ꯇꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯣꯡꯅ ꯅꯣꯛꯄꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯅꯣꯛꯏ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯔꯨꯞ ꯐꯗꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯐꯥꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯅꯆꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯤ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨꯇ ꯃꯄꯥꯡꯒꯅ ꯉꯝꯂꯦ ꯄꯣꯔꯛꯀꯅꯤ, ꯉꯝꯗ꯭ꯔꯦ ꯃꯔꯧꯁꯤꯡꯅ ꯐꯥꯔꯛꯀꯅꯤ, ꯀꯔꯤ ꯆꯤꯟꯇꯥ ꯇꯧꯔꯤ? ꯂꯝꯍꯨꯏ ꯑꯃꯣꯝꯅ, ꯍꯣ ꯅꯪꯒꯤ ꯃꯔꯨꯞ ꯌꯣꯡꯂꯥꯡꯁꯤꯡꯗꯨꯅ ꯐꯥꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯤꯌꯦ ꯏꯆꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ, ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯕꯒꯦꯅꯦ? ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯈꯨꯝꯂꯛꯏ, ꯀꯩ ꯑꯍꯤꯡꯕ ꯆꯥꯒꯦ ꯍꯥꯏꯔꯤꯌꯦ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯅ ꯌꯣꯡꯗ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤꯗꯣ ꯏꯇꯥꯎ ꯑꯩꯅ ꯊꯋꯥꯏ ꯁꯣꯛꯅ ꯀꯤꯔꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ꯫ ꯌꯣꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯇꯧꯒꯦ, ꯃꯁꯤꯅꯤ ꯂꯝꯍꯨꯏ ꯂꯧꯁꯤꯡ ꯍꯥꯏꯔꯤꯕꯗꯣ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨꯕꯨ ꯀꯔꯤ ꯂꯩꯕ ꯄꯣꯠꯅꯣꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯍꯥꯏꯔꯛꯏ, ꯀꯩ ꯑꯍꯤꯡꯕ ꯑꯗꯨꯁꯨ ꯖꯦꯁꯥ ꯀꯩ ꯑꯃ ꯍꯦꯛꯇ ꯆꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯩ ꯃꯀꯣꯟ ꯑꯁꯤꯗ ꯂꯩꯕ ꯀꯩ ꯑꯗꯨꯇ ꯆꯥꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ
ꯀꯩꯅ ꯏꯈꯪ ꯈꯪꯅ ꯏꯃꯥꯏ ꯄꯦꯝꯃ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯌꯣꯡꯗꯤ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯏ, ꯑꯗꯨꯒ ꯏꯇꯥꯎ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯩꯕꯨ ꯊꯦꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯈꯣꯟꯖꯦꯜ ꯄꯤꯛꯁꯤꯟꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯄꯪꯕꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ, ꯑꯩꯒꯤ ꯏꯇꯥꯎ ꯍꯨꯏꯊꯧ ꯃꯌꯥꯝꯅ ꯂꯪꯕꯟ ꯀꯣꯏꯔꯛꯄ ꯊꯨꯡꯂꯛꯂꯦꯅꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅ ꯃꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯃꯀꯣꯟꯗ ꯂꯥꯛꯇꯨꯅ ꯏꯆꯥ ꯄꯣꯛꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯌꯣꯡ ꯊꯥꯗꯨꯅ ꯀꯩ ꯑꯁꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯣꯛꯅ ꯄꯣꯔꯛꯎ ꯍꯥꯏꯕꯗꯨ ꯅꯛꯁꯤꯜꯂꯛꯂꯦꯅꯦꯍꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯩ ꯄꯤꯡ ꯂꯥꯎꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯌꯣꯡꯗꯤ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯀꯩꯅ ꯌꯣꯡꯂꯣꯝꯗ ꯃꯤꯠꯆꯤꯅ ꯌꯦꯡꯈꯤꯕꯗ ꯌꯣꯡ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤꯠꯅ ꯂꯥꯡꯗꯣꯜ ꯂꯦꯡꯕ ꯎꯏ꯫ ꯃꯗꯨꯕꯨ ꯀꯩꯅ ꯍꯨꯏꯊꯧ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯦꯡꯕ ꯑꯣꯏꯅ ꯅꯤꯡꯂꯦ꯫ ꯀꯩꯅ, ꯍꯦ ꯄꯥꯄꯤ ꯌꯣꯡ ꯃꯥꯗꯤ ꯂꯝꯍꯨꯏꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯣꯔꯛꯏꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯗꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯣꯡꯅ ꯏꯇꯥꯎ ꯉꯥꯏꯈꯣ, ꯂꯝꯍꯨꯏꯒꯤ ꯇꯥꯠꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯂꯥꯎꯖꯩ, ꯊꯣꯏꯅ ꯇꯥꯕꯤꯗꯦ꯫ ꯄꯥꯄꯤ ꯅꯪꯗꯤ ꯂꯝꯍꯨꯏꯒ ꯃꯥꯟꯅꯗꯨꯅ ꯂꯝꯍꯨꯏꯗ ꯑꯩꯕꯨ ꯍꯤꯡꯅ ꯄꯤꯖꯒꯦ ꯇꯧꯔꯝꯂꯤꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯄꯥꯡꯒꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯧꯔꯤꯅ ꯄꯨꯜꯂꯤꯕꯅꯤꯅ ꯌꯣꯡ ꯑꯗꯨ ꯎꯞꯅ ꯇꯥꯔꯦ ꯎꯞꯅ ꯆꯦꯜꯂꯦ, ꯂꯣꯡꯅ ꯇꯥꯔꯦ ꯂꯣꯡꯅ ꯆꯦꯜꯂꯦ꯫ ꯁꯦꯒꯩ ꯅꯣꯡꯒꯩ ꯎꯆꯨꯞꯇ ꯐꯨꯕꯗꯒꯤ ꯌꯣꯡ ꯄ꯭ꯔꯥꯟ ꯊꯥꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯜ ꯃꯈꯥꯏ ꯑꯃꯔꯣꯝ ꯆꯦꯜꯂꯒ ꯎꯃꯪ ꯑꯃꯗ ꯀꯩ ꯄꯣꯊꯥꯏ꯫ ꯌꯣꯡꯗ ꯌꯦꯡꯈꯤꯕꯗ ꯌꯣꯡ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯅ ꯅꯣꯛꯄꯣꯏ ꯅꯤꯡꯗꯨꯅ ꯄꯥꯄꯤ ꯍꯧꯖꯤꯛꯄꯨ ꯅꯣꯛꯏ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝꯅ ꯁꯨꯗꯨꯅ ꯌꯣꯡꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯔꯧꯁꯤꯡꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯦ꯫ ꯑꯗꯨꯒ ꯔꯥꯕꯩꯒꯤ ꯀꯩ ꯈꯪ ꯂꯥꯎꯅ ꯆꯦꯟꯈꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ, ꯃꯥꯒꯤ ꯃꯀꯣꯟꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯧꯅ ꯀꯩꯅ ꯃꯤꯒ ꯎꯅꯔꯨꯔꯒ ꯌꯥꯝꯅ ꯏꯀꯥꯏ, ꯑꯗꯨꯒ ꯂꯝꯍꯨꯏꯅ ꯈꯣꯡꯂꯒ ꯇꯥꯏꯕꯪ ꯃꯤꯅ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯏ, ꯁꯥ ꯀꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯥꯕꯩꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯁꯦꯟꯕꯨ ꯃꯀꯣꯛꯇ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯕꯩꯅ ꯃꯥꯗꯤ ꯀꯩ ꯐꯥꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯦ꯫ ꯃꯟꯇ꯭ꯔ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯔꯥꯕꯩꯅ ꯍꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯁꯦꯟ ꯃꯕꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯕꯩꯁꯨ ꯃꯇꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯨꯡꯗꯗꯤ ꯔꯥꯕꯩ ꯀꯩ ꯐꯥꯕ ꯉꯝꯕ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯥꯎꯔꯦ꯫ ꯑꯕꯁꯇꯥ ꯐꯥꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯥꯄꯦꯠꯀꯤ ꯊꯕꯛ ꯇꯧꯗ꯭ꯔꯦ꯫ ꯔꯃꯟꯁꯨ ꯄꯨꯈꯥꯎꯗ ꯂꯩꯕꯗꯒꯤ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯏ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯃꯛ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯑꯀꯟꯕ ꯃꯆꯥꯁꯤꯡꯅ ꯈꯖꯤꯛꯇ ꯁꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯟꯕꯃꯛꯇꯗ ꯄꯨꯡꯁꯨ ꯇꯥꯔꯦ꯫ ꯃꯍꯥꯔꯥꯖꯅ ꯂꯥꯂꯨꯞ ꯆꯤꯡꯕꯗ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯋꯥ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯕꯗ ꯂꯥꯂꯨꯞ ꯆꯤꯡꯕꯅ ꯑꯩꯒꯥ ꯅꯅꯥꯏꯗ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯣꯔꯣꯟꯗ ꯍꯪꯒꯠꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯃꯔꯤ ꯃꯈꯣꯡꯅ ꯆꯤꯡꯕ ꯍꯪꯍꯧ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯂꯒ ꯁ꯭ꯔꯤꯖꯨꯠ ꯆꯦꯞꯈ꯭ꯔꯦ꯫ ꯑꯀꯟꯕ ꯂꯥꯂꯨꯞ ꯆꯤꯡꯕꯅ, ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯀꯥꯟꯗ ꯁꯪꯒꯥꯏ ꯁꯪꯕ ꯂꯣꯏꯁꯪꯗ ꯂꯥꯛꯆꯧ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯦ꯫ ꯄꯥꯈꯪ ꯃꯍꯥꯔꯥꯖꯇ ꯗꯟꯗꯕꯣꯠ ꯇꯧꯅ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯂꯨꯞ ꯆꯤꯡꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯏ ꯁꯪꯕ ꯃꯆꯥ ꯑꯃꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ ꯉꯔꯥꯡꯒ ꯅꯍꯥꯟꯒꯨꯝꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯋꯥꯡꯃ ꯂꯥꯜꯂꯒ ꯅꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯀꯣꯅꯨꯡꯒꯤ ꯂꯩꯄꯟ ꯃꯌꯥꯗ ꯔꯥꯖꯃꯟꯗꯟꯒꯤ ꯆꯤꯡꯈꯣꯡ ꯄꯥꯡꯅ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯊꯥꯁꯤꯅꯤ꯫ ꯀꯨꯝ ꯈꯔ ꯅꯧꯗꯨꯅ ꯁꯖꯤꯕꯨꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯑꯀꯟꯕ ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯁꯤ ꯅꯣꯡꯗꯤ ꯇꯥꯗꯦ ꯍꯥꯏꯕꯕꯨ ꯅꯣꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯃꯪꯈ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯀꯟꯅ ꯈꯥꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯣꯡꯊꯥꯡꯁꯨ ꯀꯨꯞꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯅꯪꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯇꯟꯗꯟ ꯃꯉꯥꯟꯒ ꯃꯀꯨꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯖꯤꯕ ꯑꯇꯣꯞꯄꯒꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯆꯞ ꯂꯦꯞꯄꯤ꯫ ꯃꯁꯤꯃꯛꯇꯤ ꯅꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛ ꯐꯩ꯫ ꯅꯨꯡꯊꯤꯜ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯃꯔꯛ ꯃꯔꯛꯇ ꯂꯩꯈꯣꯝꯁꯨ ꯊꯦꯡꯅꯩ꯫ ꯂꯩꯅꯥꯡ ꯀꯥꯞꯈꯠꯇꯨꯅ ꯐꯨꯔꯤꯠ ꯐꯥꯎꯕ ꯂꯩꯈꯣꯝ ꯇꯩꯔꯦ꯫
ꯀꯣꯅꯨꯡ ꯀꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯇꯣꯡꯗꯦ ꯇꯣꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯅꯝꯕꯨ ꯄꯨꯕ ꯇꯥꯔꯝꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯇꯥꯟꯌꯩ ꯁꯪꯗꯒꯤ ꯊꯣꯡꯁꯪ ꯁꯟꯇ꯭ꯔꯤ ꯅꯣꯡꯌꯥꯏ ꯌꯧꯔꯦ ꯍꯥꯏꯕ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯇꯪꯗꯤ ꯇꯥꯏ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯔꯩꯕꯥꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯧꯁꯥꯅ ꯈꯪꯕ ꯂꯝꯁꯨ ꯅꯠꯇꯦ ꯈꯣꯡꯀꯥꯞ ꯆꯅꯤꯔꯣꯝ ꯆꯠꯂꯒ ꯎ ꯑꯄꯨꯝꯕ ꯑꯃꯗꯒꯤ ꯃꯀꯨ ꯈꯣꯡꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯤꯡ ꯆꯠꯄꯗ ꯀꯤꯕ ꯍꯧꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯤꯔꯦ ꯃꯍꯧꯁꯥꯅ ꯑꯍꯤꯡ ꯆꯠꯄꯗ ꯀꯤꯒꯟꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯁꯦꯛꯄꯤꯅ ꯃꯆꯤꯟꯖꯥꯛ ꯃꯨꯟꯅꯕꯗ ꯈꯣꯡꯂꯛꯄ ꯃꯈꯣꯟꯅ ꯑꯀꯤꯕ ꯈꯔꯗꯪ ꯐꯕꯒꯨꯝ ꯇꯧꯏ ꯃꯝꯕꯅ ꯃꯄꯪ ꯊꯦꯡꯅꯔꯕ ꯃꯇꯝ ꯃꯗꯨꯗ ꯑꯃꯝꯕ ꯃꯇꯨꯝ ꯑꯃ ꯁꯦꯛꯄꯟ ꯃꯌꯥꯗ ꯂꯦꯞꯄ ꯎꯏ ꯄꯥꯈꯪ ꯀꯤꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯄꯥꯈꯪ ꯆꯠꯇꯦ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯇꯝ ꯃꯗꯨꯗ ꯅꯣꯡꯊꯥꯡ ꯑꯃ ꯀꯨꯞꯂꯛꯏ ꯃꯗꯨꯗ ꯃꯤꯒꯤ ꯃꯨꯔꯇꯤ ꯐꯤꯕꯝ ꯑꯆꯧꯕ ꯑꯃ ꯑꯃꯝꯕ ꯑꯗꯨꯗ ꯎꯔꯦ ꯃꯇꯝ ꯃꯗꯨꯗ ꯄꯥꯈꯪꯅ ꯂꯥꯏ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯣꯡ ꯅꯔꯁꯤꯡ ꯁꯤꯡꯈ꯭ꯂꯥ ꯖꯩ ꯅꯔꯀꯦꯁ ꯔꯤꯡ ꯔꯤꯡ ꯁ꯭ꯋꯥꯍꯥ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯀꯥꯝꯂꯛꯏ ꯇꯧꯒꯨꯝꯁꯨꯡ ꯑꯃꯨꯕ ꯃꯨꯔꯇꯤ ꯑꯗꯨ ꯂꯦꯡꯗꯦ ꯄꯥꯈꯪ ꯇꯧꯅꯤꯡꯉꯥꯏ ꯒꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯂꯥꯏ ꯇꯝꯅꯕꯒꯤ ꯂꯥꯏꯃꯨ ꯊꯣꯛꯂꯕꯗꯤ ꯂꯥꯏꯉꯧ ꯊꯣꯛꯄ ꯍꯧꯅꯩ ꯍꯥꯏꯅꯩ ꯑꯗꯨꯒ ꯂꯥꯏꯃꯨꯒ ꯂꯥꯏꯉꯧꯒ ꯊꯣꯛꯂꯕꯗꯤ ꯂꯥꯏꯉꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏ ꯂꯥꯏꯉꯧ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯦ ꯒꯇꯤ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯄꯥꯈꯪꯅ ꯈꯜꯂꯛꯏ ꯑꯩ ꯃꯤꯇ꯭ꯌꯥ ꯈꯦꯇ꯭ꯔꯤ ꯑꯁꯦꯡꯕꯅꯤ ꯂꯥꯏ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯇꯤꯟ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯃꯥꯏ ꯑꯣꯟꯗꯨꯅꯗꯤ ꯁꯤꯔꯔꯣꯏ ꯃꯄꯥꯡꯒꯟ ꯊꯣꯛꯅ ꯁꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯃꯄꯥꯡꯒꯟ ꯍꯥꯞꯅꯕ ꯑꯣꯡ ꯔꯥꯝ ꯔꯥꯝ ꯍꯅꯨꯃꯥꯟ ꯕꯂꯨꯕ ꯕꯂꯨꯕꯤ ꯍꯅꯨꯃꯥꯟ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟ ꯕꯤꯖꯌꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯥꯟꯊꯔꯒ ꯂꯥꯏꯃꯨꯗꯨ ꯀꯣꯟꯗꯨꯅ ꯅꯝꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯁꯤꯃꯁꯨ ꯈꯜꯂꯤ ꯃꯤꯇ꯭ꯌꯥ ꯑꯩꯈꯣꯏꯗꯤ ꯃꯁꯥꯗ ꯇꯥꯛꯇꯅ ꯐꯨꯖꯤꯟꯕꯗꯤ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩ ꯃꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥ ꯔꯨꯄꯕꯟ ꯍꯥꯏꯕ ꯑꯗꯨ ꯑꯩꯅꯤ ꯅꯪꯒꯤ ꯄꯔꯤꯆꯣꯏ ꯑꯁꯦꯡꯕ ꯇꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯗꯨꯝ ꯑꯁꯤꯅ ꯊꯥꯗꯨꯅ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦ ꯃꯗꯨ ꯇꯥꯕꯗ ꯃꯨꯍꯤꯅꯤꯅ ꯃꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯏꯕꯨꯡꯉꯣ ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯋꯥꯔꯤ ꯇꯝꯕꯤꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯃꯨꯟꯅ ꯈꯪꯂꯕꯅꯤꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯃꯝꯂꯕ ꯑꯃꯁꯨꯡ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗ ꯏꯕꯦꯝꯃꯗꯤ ꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯥꯈꯪꯅ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯀꯧꯔꯛꯄꯗꯤ ꯀꯔꯤ ꯇꯧꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗꯤ ꯑꯩꯕꯨ ꯉꯁꯥꯏꯅ ꯀꯔꯤꯒꯤ ꯀꯧꯗꯦ ꯑꯩꯗꯤ ꯎꯗꯦ ꯍꯥꯏꯅ ꯄꯥꯈꯪꯅ ꯈꯨꯝꯈꯤ ꯑꯩꯁꯨ ꯎꯗꯦ ꯎꯔꯕꯁꯨ ꯃꯤ ꯑꯇꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯧꯗꯕꯅꯤ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯂꯦꯡꯂꯛꯎ ꯂꯥꯎ ꯏꯆꯦꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯔꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯗꯦ ꯇꯨꯃꯤꯟꯅ ꯏꯜꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯃꯝꯅꯒꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯃꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗ ꯃꯊꯟꯇ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯃꯅꯥꯏ ꯃꯁꯟ ꯑꯃ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯅꯥꯏ ꯑꯅꯤꯗꯪꯒ ꯆꯤꯡꯈꯣꯡꯗ ꯂꯩꯕꯅꯤ ꯇꯥ ꯆꯥꯏꯅꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯩꯈꯛ ꯀꯛꯇꯨꯅ ꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯀꯥꯏꯔꯣꯏꯗꯕꯅꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯃꯅꯥꯏ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯋꯥ ꯑꯁꯤ ꯇꯥꯛꯇꯦ ꯅꯨꯃꯤꯗꯥꯡꯗ ꯐꯧꯖꯥꯗꯒꯤ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯑꯩ ꯀꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯦꯛꯇ ꯊꯣꯛꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯕꯁꯊꯥ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ ꯈꯔ ꯆꯠꯂꯒ ꯃꯨꯍꯤꯅꯤꯅ ꯇꯣꯝꯕꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯊꯣꯡꯒꯤ ꯊꯣꯡꯉꯥꯛꯄꯗ ꯍꯥꯏꯔꯛꯏ ꯁꯦꯛꯄꯟ ꯃꯅꯨꯡꯗꯒꯤ ꯏꯆꯦ ꯃꯨꯍꯤꯅꯤꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯨꯍꯤꯅꯤꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗ ꯊꯣꯡ ꯍꯥꯡꯂꯦ ꯃꯗꯨ ꯇꯥꯕꯗ ꯄꯥꯈꯪꯅ ꯅꯨꯄꯤ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯨꯍꯤꯅꯤ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯡꯉꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯨꯍꯤꯅꯤꯒ ꯄꯥꯈꯪ ꯔꯨꯄꯕꯟ ꯑꯗꯨꯒ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯃꯨꯛ ꯀꯟꯅ ꯂꯣꯟꯁꯤꯜꯂꯦ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯝꯃꯤ ꯃꯨꯍꯤꯅꯤꯅ ꯍꯪꯂꯛꯏ ꯍꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤꯗꯤ ꯇꯥꯔꯦ ꯃꯥꯡꯒꯣꯟ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯆꯨꯝꯕ꯭ꯔꯥ ꯔꯨꯄꯕꯟꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯈꯣꯡꯀꯥꯞ 90ꯔꯣꯝ ꯆꯠꯂꯒ ꯊꯣꯡ ꯑꯃꯃꯨꯛ ꯂꯣꯜꯂꯝꯃꯤ ꯃꯗꯨꯃ ꯂꯥꯟꯁꯤꯜꯂꯒ ꯊꯥꯡꯃꯩ ꯃꯆꯥ ꯑꯃꯇꯪ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯃꯊꯪꯒꯤ ꯀꯥ ꯑꯃꯃꯨꯛ ꯂꯥꯟꯁꯤꯜꯂꯒ ꯁꯤꯛ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯝꯂꯝꯃꯤ ꯃꯊꯪꯒꯤ ꯀꯥ ꯑꯃꯃꯨꯛ ꯂꯥꯜꯂꯒ ꯗꯦꯋꯣꯌꯥꯟꯒꯤꯔꯤ ꯃꯆꯥ ꯑꯃ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯔꯦꯁꯝ ꯑꯃꯨꯕꯒꯤ ꯄꯗꯥꯔ ꯑꯊꯥꯕ ꯑꯃ ꯌꯥꯜꯂꯝꯃꯤ ꯃꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤꯕꯗ ꯀꯂꯦꯖꯥꯅ ꯏꯊꯨꯡ ꯊꯨꯡꯅ ꯊꯥꯕ ꯀꯥ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯆꯤꯊꯦꯛ ꯃꯔꯤꯃꯛꯇ ꯁꯤꯛ ꯑꯆꯧꯕ 4 ꯊꯥꯜꯂꯤ ꯀꯥ ꯑꯗꯨ ꯊꯨꯡꯅ
ꯑꯉꯧꯕ ꯐꯤꯖꯪ ꯈꯜꯂꯤ ꯐꯛꯂꯥꯡ ꯑꯗꯨ ꯐꯖꯕ ꯂꯥꯏ ꯊꯦꯠꯂꯤ ꯔꯦꯁꯝ ꯑꯉꯥꯡꯕꯒꯤ ꯃꯣꯟꯇꯦꯛ ꯊꯥꯕ ꯆꯧꯀ꯭ꯔꯤ ꯐꯖꯕ ꯑꯃ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯊꯥꯏ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯝꯃꯨꯛ ꯂꯥꯞꯅ ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯃꯗꯨꯁꯨ ꯃꯈꯥ ꯑꯣꯟꯅ ꯊꯥꯏ ꯃꯣꯟ ꯊꯥꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯞꯅ ꯑꯜꯃꯥꯔꯤ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯝ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯤꯛꯅ ꯀꯥ ꯈꯨꯗꯤꯡꯃꯛꯀꯤ ꯊꯜꯂꯤ ꯀꯥ ꯑꯁꯤ ꯂꯣꯏꯅ ꯎꯕ ꯐꯪꯗꯦ ꯀꯥ ꯑꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯕ ꯀꯨꯡꯈ꯭ꯔꯕ ꯌꯨꯈꯟ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯦ ꯃꯨꯍꯤꯅꯤꯒ ꯔꯨꯄꯕꯟꯒ ꯔꯦꯁꯝꯒꯤ ꯌꯨꯈꯟ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯊꯦꯡꯅꯩ ꯃꯨꯍꯤꯅꯤꯅ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯔꯨꯄꯕꯟꯅ ꯁꯤꯡꯉꯛꯇꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯨꯈꯟ ꯑꯄꯥꯕꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯧꯒꯨꯝ ꯁꯨꯡꯀꯥꯗꯤ ꯊꯨꯡꯗꯕ ꯌꯨꯈꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯌꯨꯈꯟ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯐꯖꯕ ꯐꯛ ꯑꯃꯣꯟꯕ ꯃꯆꯥ ꯑꯃ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯔꯨꯃꯥꯟ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯅ ꯀꯨꯞꯊꯨꯞ ꯊꯨꯞꯄ ꯙꯔꯤ ꯑꯉꯥꯡꯕ ꯆꯦꯟꯕ ꯐꯩꯖꯣꯝ ꯑꯃꯒ ꯌꯥꯝꯅ ꯐꯖꯔꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯊꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯨꯄꯕꯟꯅ ꯈꯜꯂꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯕ ꯇꯥꯏ ꯃꯗꯨꯗꯒꯤ ꯔꯨꯄꯕꯟ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯦ ꯃꯨꯍꯤꯅꯤꯅ ꯏꯕꯨꯡꯉꯣ ꯐꯝꯃꯨ ꯍꯥꯏꯔꯝꯂꯒ ꯔꯦꯁꯝ ꯑꯃꯨꯕꯒꯤ ꯌꯨꯈꯟ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯉꯁꯥꯏꯒꯤ ꯌꯨꯈꯟ ꯃꯆꯥ ꯑꯃꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯌꯨꯈꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯈ꯭ꯔꯕ ꯀꯥꯡꯊꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯀꯌꯥ ꯋꯥꯡꯗꯕ ꯃꯣꯝꯄꯥꯛ ꯑꯃ ꯊꯥꯔꯒ ꯏꯁꯇ꯭ꯔꯤ ꯐꯖꯅ ꯆꯥꯔꯕ ꯂꯪꯔꯥ ꯑꯃꯅ ꯁꯞ ꯇꯤꯡꯅ ꯃꯥꯏꯊ ꯊꯥꯏ ꯃꯣꯟꯆꯦꯞ ꯁꯥꯡꯇꯛ ꯇꯧꯕ ꯑꯃ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯣꯟ ꯑꯣꯏꯔꯝꯃꯤ ꯊꯩꯖꯨꯞꯀꯤ ꯃꯑꯣꯡ ꯑꯣꯏꯅ ꯔꯦꯁꯝꯒꯤ ꯑꯔꯣꯟꯕ ꯑꯃ ꯈꯨꯌꯥ ꯑꯣꯏꯔꯞꯅ ꯊꯝꯃꯤ ꯂꯩꯔꯣꯡ ꯅꯤꯡꯊꯤꯕꯅ ꯊꯜꯂꯕ ꯀꯥꯡꯈꯟ ꯆꯩꯈꯣꯛ ꯃꯔꯤꯗ ꯀꯥꯡꯈꯟ ꯃꯔꯤ ꯊꯣꯛꯅ ꯋꯥꯡꯂꯞꯅ ꯄꯨꯜꯂꯤ ꯐꯝꯖꯥꯎ ꯑꯁꯤꯗꯒꯤ ꯈꯨꯗꯨꯞ ꯃꯔꯤꯔꯣꯝ ꯂꯥꯞꯅ ꯈꯨꯗꯥ ꯃꯆꯥ ꯑꯃ ꯊꯥꯏ ꯎ ꯊꯝꯕꯥꯟ ꯑꯃꯒ ꯊꯝꯕꯥꯟ 109ꯒ ꯃꯣꯟ ꯃꯌꯥꯏ ꯑꯃꯗꯤ ꯐꯃꯨꯡ ꯃꯌꯥꯏꯗ ꯇꯥꯔꯤ ꯏꯃꯨꯡ ꯑꯗꯨ ꯍꯩꯒꯤ ꯃꯅꯝꯁꯨ ꯅꯝꯃꯤ ꯂꯩꯒꯤ ꯃꯅꯝꯁꯨ ꯅꯝꯃꯤ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤ ꯃꯅꯝꯁꯨ ꯅꯝꯃꯤ ꯃꯅꯝ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯆꯥꯔꯣꯠ ꯑꯉꯧꯕꯒ ꯂꯩꯕꯥꯛ ꯀꯣꯟꯗꯣꯟꯒ ꯃꯨꯜꯂꯕ ꯆꯤꯡꯍꯤꯒꯤ ꯃꯅꯝꯒ ꯐꯤꯗ ꯀꯨꯏꯅ ꯆꯥꯏꯗꯨꯅ ꯊꯝꯕ ꯁꯪꯕ꯭ꯔꯩ ꯑꯁꯪꯕꯒꯤ ꯃꯅꯝꯕꯨ ꯏꯅꯝ ꯅꯝꯍꯠꯄꯒꯨꯝ ꯇꯧꯏ ꯐꯝꯖꯥꯎ ꯑꯁꯤꯒꯤ ꯈꯨꯌꯥ ꯑꯣꯏꯔꯞꯅ ꯐꯅꯦꯛ ꯍꯪꯒꯄꯥꯟ ꯑꯃ ꯁꯦꯠꯂꯒ ꯒꯝꯁꯥ ꯃꯄꯥ ꯂꯣꯟꯗꯕ ꯑꯃ ꯂꯦꯡꯕꯥꯟꯗ ꯌꯥꯟꯗꯨꯅ ꯐꯃꯨꯡꯗ ꯉꯥꯕꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯦꯞꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯁꯟꯗꯟꯗꯤ ꯁꯦꯡꯅ ꯎꯗ꯭ꯔꯦ ꯁꯤꯔꯤ ꯃꯄꯥꯛꯇꯨꯗꯗꯤ ꯅꯤꯡꯊꯤꯅ ꯎꯔꯤ ꯇꯨꯝꯃꯨꯕꯒꯤ ꯃꯇꯧꯒꯨꯝꯅ ꯌꯦꯠ ꯊꯪꯕꯒꯤ ꯁꯥꯏ ꯑꯗꯨ ꯅꯝꯂꯞ ꯇꯧꯏ ꯑꯣꯏ ꯊꯪꯕ ꯁꯥꯏꯗ ꯂꯩꯍꯥꯎ ꯑꯃ ꯌꯥꯜꯂꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯆꯨꯕꯥꯗ ꯇꯈꯦꯜꯂꯩ ꯑꯃ ꯁꯤꯜꯂꯤ ꯃꯁꯥꯁꯨ ꯅꯥꯞꯇꯦ ꯑꯗꯨꯒ ꯅꯣꯏꯕꯁꯨ ꯅꯣꯏꯊꯣꯛꯇꯦ ꯍꯌꯥꯏ ꯃꯨꯟꯕꯒꯨꯝꯅ ꯇꯕꯣꯞꯅ ꯐꯖꯩ ꯔꯦꯁꯟꯒꯤ ꯈꯨꯗꯣꯟ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯏ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯇꯔꯨꯕ ꯃꯃꯥꯏ ꯑꯗꯨ ꯀꯦꯁꯤꯟꯗꯨꯅ ꯃꯣꯠꯍꯟꯗꯦ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯕꯗ ꯑꯁꯤꯗ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯨꯆꯨꯗꯤ ꯄꯨꯂꯩ ꯀꯨꯆꯨꯅ ꯂꯝꯌꯧꯕꯤꯅꯤ ꯄꯥꯈꯪꯅ ꯐꯝꯕ ꯃꯄꯥꯗꯨꯒ ꯂꯩꯁꯥꯕꯤꯅ ꯂꯦꯞꯈꯤꯕ ꯃꯄꯥꯗꯨꯒ ꯑꯅꯤꯁꯤ ꯆꯞ ꯆꯥꯅꯩ ꯑꯗꯨꯅ ꯄꯥꯈꯪꯅ ꯌꯨꯈꯟ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯆꯞ ꯆꯥꯅ ꯇꯥꯏ ꯀꯅꯥꯒꯨꯝꯕꯅ ꯍꯪꯕꯒꯨꯝ ꯇꯧꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯄꯥꯈꯪꯅ ꯃꯨꯍꯤꯅꯤꯅ ꯑꯩꯕꯨ ꯋꯥꯔꯤ ꯇꯝꯕꯤꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯂꯩꯁꯥꯕꯤ ꯑꯗꯨꯅꯤꯗꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯟꯕꯒꯨꯝ ꯇꯧꯏ ꯂꯩꯁꯥꯕꯤ ꯑꯗꯨꯇꯗ ꯑꯁꯨꯝ ꯄꯨꯛꯅꯤꯡ ꯆꯪꯕꯗꯤ ꯌꯥꯕ ꯍꯧꯅꯗꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯄꯨꯛꯅꯤꯡꯅ ꯄꯣꯔꯛꯇꯨꯅ ꯔꯨꯄꯕꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯁꯥꯕꯤꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯗ ꯇꯥꯔꯦ ꯐꯛꯂꯥꯡ ꯑꯗꯨꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟ ꯄꯔꯦꯡꯅ ꯈꯥꯔꯝꯗꯨꯅ ꯔꯨꯄꯕꯟꯅ ꯃꯥꯒꯤ ꯃꯃꯤ ꯎꯔꯦ ꯃꯥꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯋꯥꯔꯤ ꯂꯤꯔꯨꯕꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ ꯑꯗꯨꯒ ꯂꯪꯐꯩꯗ ꯂꯩꯕꯒꯤ ꯍꯧꯅꯕ ꯐꯤꯔꯣꯟꯁꯨ ꯏꯁꯇ꯭ꯔꯤ ꯅꯤꯡꯊꯤꯅ ꯆꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯈꯣꯝ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯂꯩꯈꯣꯝ ꯀꯥꯞꯈꯠꯄꯅ ꯃꯃꯥꯏ ꯐꯥꯎꯕ ꯆꯣꯡꯗꯨꯅ ꯂꯩꯈꯣꯝ ꯇꯩꯔꯤ ꯑꯗꯨꯒꯨꯝꯕ ꯔꯨꯞ ꯑꯗꯨ ꯃꯤꯡꯁꯦꯟꯗ ꯍꯦꯛ ꯎꯕꯗ ꯔꯨꯄꯕꯟ ꯏꯀꯥꯏꯕꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯌꯨꯈꯟ ꯃꯔꯨꯝꯗꯒꯤ ꯃꯨꯍꯤꯅꯤ ꯆꯪꯂꯛꯇꯨꯅ ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ ꯂꯩꯈꯣꯝꯅ ꯃꯤꯒꯤ ꯃꯁꯛ ꯃꯥꯡꯍꯟꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯎꯔꯩꯔꯣꯝ ꯍꯥꯏꯔꯞ ꯁꯪꯕ ꯈꯨꯗꯩ ꯑꯃ ꯄꯤꯔꯛꯇꯨꯅ ꯃꯁꯤꯅ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯌꯨꯈꯟ ꯑꯁꯥꯡꯕꯗꯨ ꯑꯃꯨꯛ ꯊꯥꯗꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯔꯨꯄꯕꯟꯒꯤ ꯐꯨꯔꯤꯠꯅꯆꯤꯡꯕ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯡꯍꯥꯝ ꯁꯦꯟ ꯄꯣꯔꯛꯇꯨꯅ ꯈꯣꯡ ꯑꯅꯤꯃꯛ ꯍꯥꯝꯂꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯁꯤꯡ ꯄꯣꯔꯛꯇꯨꯅ ꯍꯛꯆꯥꯡꯗꯤ ꯆꯣꯠꯍꯟꯗꯅ ꯏꯔꯨꯖꯕꯤꯔꯦ
Madugi matungda thoiding thawna makok adu namna taibiraga isingna makok tumbire. Madugi tungda manam nungsiba thaw saibiraga hanagi samhat adu kaidana samjet amana hatpire. Adu loiraba matungda leisabi machasing adu loina thokre. Yukhansu haidokre. Muhinina ibungo phaizo masi tholo haiduna ngasai mapan macha sienba phaizo madu hongdokhalle. Moza phurit adubu sulit halle. Adudagi leisabi aduna phurit khudang laubi ama pirai. Muhinina phurit kakasu leizaramli boire haina noktuna lauraga Rupaban bulit halle. Rupaban lai nirapan tauban numitta bigar taubadu mangaire. Pungak ngaktuna phamduna lei. Adugi tungdare sam asang bagi khudon khungup ama piraktuna tungsilli. Adudagi muhinina ibungo asida lengsillo haiduna mon thaba saukri aduda phamhalli. Leisabi aduda onsinduna muhinina hairai ibi mana thoina ngakre. Tauribadubu karino asida thola u haiduna haibada leisabi tholakle. Khudagi khuya oirapna phammi. Adudagi Rupabanda yenglaga ibungo nanai singi machindagi Srijut sana mangda mangon oire haibadi tare. Ibungo gi sindagi amukta takhige mangon oirabra. Rupabanna ibe magi kripadagi mangon oizare haina khumme. Adu oirabadi ibungo aina wasakhibagi matung inna ibungo na thawai yamna tai hairiba leisabise ibungo da pirabani. Mafam maduda natre asida lengsilla u haiduna u thambanga tariba mafam maduda pusillaklaga muhini thokre. Makhoi ani ngaihak tuminna phaminnaraga Rupabanna wangang haurai. Rupabanna ibema ngasi tauriba sibu karino mangla. Karigumba mang oiramlabadi mikap thoktrabadi phakranida. Tampha sanana mangdagi mikap thoktrabadi mangaknaduna sikre hairoidra. Rupabanna khumlai hairabasu phare. Sirabadi abastha asidagi lengaroidana. Tamphana amuk poklaroidrane. Rupabanna khumlai isona kauraktriba phawbadi abastha asida leiba taredana. Rupabanna ngasi haiba numit asidagi hena nungaiba numit amamuk lakhigadra. Tampha sanana hairai hayeng nongalaga jibangi nungaiba oiba yaidana. Rupabanna karamna Tamphana hairai hayengdagi ningthaugi mamak ibungo oirani. Aduga ningthaugi majai bema amatta poksabi sana tamphagi mapuroiba oirani dana. Rupabanna madunine aina wariba. Tamphana hanglai karamna. Rupabanna aina di ibemabu uba numittagi nungsibagi aroiba adu ibemada hapkrabani. Tamphana adudi karigi wari libiribano. Rupabanna khumlai sumkreda ibema madugi maram haizage. Muhinina warida mangon oirabadi ibemabu phangani hai. Tampha sanana adu oirabadi ningthau machanupi adubudi pamdredo. Rupabanna khumlai adumak haiba tai. Tampha sanana ningthau machanupi aduna aimak oi. Aimuk phajaramlaba natraga aingondagi helamlabadi karam tauni. Rupabanna khumlai laina nupibu pamnaba nungsibagi hapirakpa machakti leitrabanina. Laida machak amuk nikhiba taridana. Wa adu tabada tamphasana thawai nungaite. Maru lukthaduna sai lengleng taduna ngaihak lei. Wa kaiba tare haiduna muhini sanglaktuna hairai. Hayeng muki mapokki wane. Hanaki mapokta saba yaudraba potpu niraga amuk pirakhigadrane. Nupi nungsinaba leizaba machak pumnamak leizadre. Tamphasanana hairai madusu yarage iche. Wa amadi hangkige. Hauzik aingonda prem pumnamak loina hapkrabanina. Hayeng ningthau macha oiraga leisabi nungsidaba taredana. Muhinina hairai wa ado thamlo ibema. Se ibungo ningthau macha ibema magidamak ibungo na wari lirui haibado asinine. Wa phudektuna wa manghallagene. Matam thengle asi hairamlaga muhini mapan thokre. Rupabanna Tamphasanagi khudang pairaga ibema sanahan tauriba asibu mangla. Masina mang oiramlaba thoklabadi mikap thoktrabadi pharanida. Tamphasanana momon tauduna Rupabanda yenglaga mang nati taibangne mang oirabasu mikap thoklaroidabane. Muhini su handoktuna ngaihak pumja pothare aduga ngaihak su tumnure. Mikap tholakpada nongan bung yeigadaba pungja ahumda mangaire. Ngasagi phajaraba ka
ꯇꯝꯐꯥ ꯁꯅꯥꯒ ꯔꯨꯄꯕꯟꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯔꯨꯄꯕꯟ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯅ ꯁꯥꯕꯤꯒꯤ ꯊꯝꯕꯧ ꯍꯦꯔꯥ ꯃꯥꯟꯕ ꯄꯥꯝꯕꯣꯝꯗ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯌꯥꯇꯥꯔꯝꯃꯤ꯫ ꯁꯥꯅꯧꯒꯤ ꯅꯥꯞ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯣ ꯃꯃꯥꯏꯔꯣꯝꯗ ꯍꯥꯏꯊꯈꯤꯕꯅ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯃꯇꯤꯛ ꯆꯥꯅ ꯇꯉꯥꯡꯕ ꯈꯖꯥꯏ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯎꯏ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯅꯧꯒꯤ ꯈꯖꯥꯏ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯉꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯃꯨꯍꯤꯅꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯣꯜꯂꯤ꯫ ꯍꯧꯗꯣꯛꯁꯤꯔꯥ? ꯐꯖꯈ꯭ꯔꯦꯗ, ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯦꯗ, ꯇꯨꯝꯖꯔꯁꯅꯨ, ꯃꯍꯥꯔꯥꯖꯅꯁꯨ ꯌꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦ꯫